taruk amadi lalhoulup kayagi boycott markta Republic Day gi thouram pangthokkhre. CAB gi matangda Manipur sarkar na state asigi meeyamgidamak lepli haina Chief Minister and Biren phongdokhre. Republic Day amadi CAB gi charangnaringei cheirakta tonganba mapham ahumda bom pokhaikhre PREPAK na serial blast asigi claim tourakkhre. Amadi Christianity changlakpadagi lamdam asida meihouroldagi lerklaba furup singi nat amadi chanabida saitheng pirabra haibagi wahang ama oirakli. Kurumjari Times of Manipur News miyeng tabir bapunamakpu ARUNBALA taram nokchari pau sandokna pijari. Lamdam asida lairiba tonganba maheiroi loop mairapaibi amadi CSO singna Bharat ki Republic Day gi thouram lamdam asida boycott tarabasu Manipur lengak na sinduna tonganba district singda 100 suba Republic Day gi thouram pangthokkhre hiramasda report ama. Laibak asina ngasi humfutara suba Republic Day gi thouram pangthokli. State asidasu Manipur sarkar na sinduna Republic Day gi thouram Imphal gi Kanglada pangthokhi. Manipur gi Governor Dr. Nazima Haptulana Bharat ki machu ahum gi firan chingkhatuna hogdokhe. During his tenure, major role in the Humfutara suba Republic Day thouram aduga mari leinana President Police Medal for Distinguished Service ta Police Personnel Turret amadi Home Guard and Civil Defense Medal for Meritorious Service ta Police Personnel ama Governor na medal sing khusinaki. his sincerity, dedication, and efficiency. Mass pass contingent humfumari, Ben contingent mapan, cultural troops kun amadi tablocks ta taranipan punna contingent chamaga taramathoina saruk yakiba thouram aduda Chief Minister and Biren, Council of Ministers sing opposition leader O Ibobi, Manipur sarkar gi civil amadi police ki makok thongba personnel kyasu saruk yaki. Bulletproof vehicle SIS की शोजित से न कमांड टॉर्नेडो जी नाम की मामला चलेगी मतुंगा जंक्शन अभी बात ना MMG platoon press MR और जी सलामी टीवी बात ना सिविल पुलिस किलर इंफॉर्मर्स SI तुरंत सबक ARUNBALA टीवी ने कमांड टॉर्नेडो Manipur jail of Salamiti Crate Jail White Pension for the command of contingent the chancellor Vibasi Manipur sarkar gi makhada laiba school kaya su saruk yakiba thouram aduda CRPF Meghalaya Police ex-servicemen Assam Rifles NCC Manipur Police Indian Reserve Battalion yauna tonganba contingent gi mass pass salami Governor Dr. Nazima Haptulana okhi. Which means the uniform by boys and girls after a fruitful harvest, presenting the bee fly to the hillside to collect. Citizen Amendment Bill gi matangda Manipur sarkar na state asigi amadi meeyamgidamak lepli haina Chief Minister and Biren phongdokhre 100 suba Republic Day thouram loisinbagi meeyamda piba paujelda phongdokhibani ahanba Manipur Rifles ki parade ground da pangthokhiba thouram aduda Manipur sarkar gi cabinet minister sing MLA sing civil amadi police ki makok thongba official kyasu sarugya ki mass pass contingent band cultural troops amadi tebro yauna punna contingent tramaga tarama thoina sarugya ki ba thouram adugi loisinbagi warolda Chief Minister and Birena apunba Bharat ama oibada aikhoi punamaki thodang lei sarkar asina Manipur miyamgi thamoida fauriba langtaknariba adu khangi sarkar asina CAB gi matangda miyoi ama citizenship pibada state lainga ki ayaba yawbugi tangai fadaba close ama hapina ba taksin ba haiba warep logduna center gi lusingba singda taksin ba haiba yanare sarkar asina miyamgi aningbagi mayokta kaidungda leiroi haina phongdokhi. Humdra suba Bharat ki Republic Day thouram da ngasi
Chakhiba mass pass category uniform contingent ki kanglupta BSF amadi CRPF contingent anina ahanba position taki loinana Meghalaya police amadi civil police male Imphal West amasung manga suba IRB gi mathang sit na ani suba amadi ahum suba position taki nupi contingent ki oina CRPF na ahanba position mapan suba IRB na ani suba amadi civil police Imphal West na ahum suba position taki NCC group ki oina taramari suba battalion gi NCC senior boys and girls na ahanba humpu manga suba battalion gi senior NCC girls na ani suba amadi NCC senior year wing na ahum suba position taki school contingent ki oina Manipur Public School National Sports Academy amasung Poro Phonjing High School na ahanba KGBB Andro amasung National Schools Academy girls na ani suba amadi TG High Secondary School amasung second Manipur Rifles Unit High School Boys and Girls na ahum suba position lauki band party contingent ki oina Assam Rifles na ahanba ani suba Manipur Rifles amasung ani suba IRB gi apunba contingent ani na ani suba amadi Sainik School band na ahum suba position taki best display category gi cultural troops singi oina Wi-Fi cultural troop tribal cultural research center none amadi Tauksem Namchi Youth Club Tamenglong district na mathang sit na ahanba ani suba amadi ahum suba taki gate construction gi oina forest department na ahanba Samagra Shiksha Manipur na ani suba amadi agriculture department na ahum suba position taki tableau display gi oina relief and disaster management DIPR amadi office of Chief Electoral Officer Manipur amasung tourism department na mathang sin na ahanba ani suba amadi ahum suba position lauki loina na ahanba Manipur Rifles ki commandant yaung na sarkar gi tonganba department amadi civil organization singi luchingba singda special prize oina khusinaki which means the uniform by boys and girls after a fruitful harvest, presenting the Humdra suba Bharat ki Republic Day thouram Imphal East ki DC complex tasu pangthokkhre Republic Day thouram aduda wangang luduna Imphal East ki DC TS Sitrana Republic Day gi thouram asi sahi khudingi January gi kuntarukta 1950 dagi hona pangthoktuna lakli numit asida Bharat ta parliamentary form of government chanaba hauki ngasi Bharat laingak laibak asi malemda science and technology sports health amadi education gi lamda thoidok hendokna khangnaraba laibak ama oiba ngamle mataw osumna Manipur su Bharat ki awang nongpok state singi manungda hiram kayada tomthin nganba ngamliba lamdam ama oiri laibak asi hena saukhatpa puraknaba honaba lekum se haina district administration gi official district police amadi miyamda mahagna appeal tawki district ta huzik education gi mahi maisingi lamda khoina yengba matamda akoi gi district asida government aided school gi apunba masingsi khoi gi sahumga niputaru 346 schools ni masigi manunda government gi oiba school na 268 ni aduna hariba school asida akoina haukiba yamna tena sahi ani ahum asida yengba matamda school asida akoi ahongba afabaronda akoi gi improvement development se akoi uba phangje kudamoina akoi gi satra gi enrollment akoi gi school gi sapatpa gi magi improvement gi yengpa matamda akoi da yamna achauba factor ama oiriba school gi enrollment si hujik government gi college ki leiriba government school sida sahi ani ahum asida yamna wang na enrollment se phangi Nakalamaromda Singmairong Dalaiba Manipur High Court Complex Tasu Court Asigi Chief Justice Ramalingam Sudhakar Justice L Jamir Amadi Justice KS Nobina Athoi Balengbi Rakpasing Oina Saruk Yaduna Republic Day gi thoram pangthokhi thoram aduda Manipur High Court ki official amadi lawyer singnasu saruk yaki thoram aduda Chamaga Marifoni Thoi Suba Border Security Force Battalion na Guard of Honor Piraba Matungda Justice Ramalingam Sudhakar na Bharat ki machu ahung ki firal singkathuna ikai khumnaba utki Bharat na ningkha tamlaba matung masagi sangbidan semjaduna laingaki basahi humdra mapung pharakpa iroina na laibak asigi mafam khudingmakta pangthokna kibagom district administration Thawbal na sinduna Republic Day gi thoram ngasi Thawbal district headquarter dasu pangthokki thoram gi mapung oiba saruk ama oina Thawbal gi deputy commissioner Haubam Rositana Bharat ki machu ahung gi phiral singkhat ki bagaloina na SDPO Yairipok
Laringam Pulamtena Parade Commander Oiduna Salute Piki Apunba contingent Kumangana Saruk Yaduna Mas Pasatki District Asigi Oina Mathauning Tina Toba Department Singdagi Kangal Aba Sinmi Jamaga Maudra Humdoida Certificate of Appreciation Kusanabaga Loinana Manipur Police ki Benso Yauna Tongan Banat ki Oiba Zago Isai Kayasu Utki Thorom Aduda Wangang Laduna DC Thawal Aistro Sitana Numit Asigi Yaifa Pauzil Piraduna District Asigi Oina Bharat Sarkarna meeyamgidamak paikhatliba yaifa thorang sing mai pakna paikhatli punamak sing asi meeyamna amadi mari lainaba department ki miwe singna thamoi sengna thabak tawbadagi mai pak pangamlibani haiki general public mayam use pabuda full support thangba dagi niana aina lawjei amadi akoigi district level officials amadi magi staff singi honor zaman hard work dedication efforts kunamak asidagi sunepena hairiba sing asi pangibase achievement si Pena Tazabale, the Makata, and general public support and cooperation. See Pankigani, Pibiragani, Haina Sutazazay, Aduga Loina District Administration Tawali officials and the employees sing na full dedication and sincerity Galoina, Matho Pangthokkhre District Asibu, Chapat Lamda Kumang. Ngasigi thauram aduda Thobal District ki SPS Gautam Yauna Panchayati Raj Kuntaruk Suba Assam Rifles Thobal District Police amadi tonganba department ki official kyana sarugyaki Humdra Suba Bharat ki Republic Degi Thauram ngasi International Border Town Oriba Moregi ADC Complex tasu pangthokhi ngasigi Thauram aduda Technopol District ki ADC M Rajkumar na athoiba mithunglen oina Bharat ki machu ahum gi firal singkhatuna mass pass contingent sing salami oki ngasigi Thauram aduda Moregi Additional SP Robinson Nimphum doi Suba Assam Rifles ki CO Colonel Sumit Sood, SDPO Sandeep Gopal Das, DSP Thomas Thoksom, ADC Sandel ki Executive Member Tingneiba Haukip, Amadi Executive Member Zain Baitesu Sarugyaki, Thorom Aduki Saruk Ama Oina, Tonganba Kulgi Kulakpa Singda Blanket Yentok Paga Loinana, More the Laiba CSO Singda Sana Konabagi Polam Sing Kusinaki, Thorom Aduda Athoiba Mitunglengi Warol Piraduna M Rajkumarna, Bharat ki Republic Day asi citizen oiriba ekhoi pungna makna mapung phana pangthokkani haiki loinana Bharat laingak na paikhatliba saukhat thaurang kayagi matangda marik chumba wafam sing su thamki is for all of us. In our constitution, it is led by we the people. Ekoi constitution da Nakalamaromda Technopol District Headquarter dasu Republic Degi Thoram Pangthokhi Thoram aduda akhanaba mithunglen sing oina Technopol District ke SP Dr S Ibomsa SDO TS Manoranjan Taranithoi Suba AR gi 2IC Lieutenant Colonel RS Yadav na sarugyaki tungda mass pass ki makok mathang tarakhraba contingent singda manapi duna pungning thogatki Amaromda music ki maestro Dr. Bhupen Hazarika da Bharat Ratna Mana Kusinakre Assam ki tongan ba mafam singdasu Republic Degi Thauram Park sana Pangthokkhre Assam ki Hozai district su Republic Degi Ningsing Thauram Pangthokki Thauram asigi saruk ama oina Hozai district ki Sankardep Nagar ground da Hozai da lairiba tongan ba school college parade amadi furup kayagi oiba nat ki jagoi isai utki Thauram aduda Assam Handloom and Textile Department Hozai gi manung chanalaiba Manipur cultural gi Nat ki oiba fi saba lasing pi amadi jagoi kayasu utki. It's a very proud feeling for the Republic Day. Secondly, we are also very happy that yesterday the Government of India has given Bharat Ratna to our very beloved Bhupen Hazarika Dev. And we are very happy today in the Hozai district because of large gathering out here and the successful celebration of the event. Community live together peacefully in a harmonious environment. सबसे पहले तो ये बताऊंगा कि अब हमें बहुत अच्छा फील रहा है कि जैसे कि हम फर्स्ट प्राइज मिला हम लोग को बहुत कड़ी मेहनत की वजह से हमको ये मिला तो सबसे पहले है कि हम अगर मेहनत बगैर ये सब को हम लोग हासिल नहीं होता बहुत मतलब अच्छा लग रहा है फील को मेहनत के फल मेहनत मिलता है सो
असम की ममिंग लेरबा सैसक्पा डॉक्टर भूपेन हजारिकादा भारत की ख्वाइदगी वांगलबा सिविलियन मना भारत रत्न भारत लेंगाकना पिरकपदा ऑल असम स्टूडेंट यूनियन आसूना तरामना ओकपगा लोइनना भारत सरकार दा स्टेट अदुगी लेरिबा नाट अमदी लोल कननबगिदमक सीए बिल 2016 लौथोकनबा हाइख्रे maheiroi asigi माइकैदगी करिगुंबा हजारिकागी वाखललोनबु मांगहंदना थमलबदी असम की नाट अमदी अपुनबगी सक्तमसु मांगहनबा ngамलोय हाइखे पाउगी मरकथा नातेन ब्रेक अमतंग लौजरी ननांग नुपादुबु मयामना यापोते लौबु चखरब नत्रो चखरीमा अदुइदि चा इंजांगदु लोइसनबा तौरोदना बिशोंदुबु तोटपा लोरबदी इंजांगिदि थावंगरगा लोरबने अदुइमा दुकानदगी बिशोंदुगो मचंदुगा लेबिरुरगेरा होय होय इमा लौबिरुरगे बुंगो बेसोलमगा मसलमगा दपियो ने कांगलिपागी स्पाइसेस इंडस्ट्री की प्रोडक्शन लोबिरोन इरमदंगी पोसु होइरे पोजान जुलाउद्रे चांग सोक्रे अदुइने के एसआई ना होगी बसे ट्राई पांजी द पुथोई ब प्रोडक्शन याम रजन जिंजर पाउडर चिली पाउडर टर्मरिक पाउडर सिनामन पाउडर मिठी जीरा पाउडर अमदी हैरिबो लोइनना सा मसल अमदी मचल लपौवा mayang manadaba packaging system su oiraba Manipur da yanan boina spices industry da ISO 9001 2008 amadi ISO 9001 2015 phangmada natana trademark su registration tawraba KSI gi product tam sizinabiu sina khwaidagi hena pharena bonina pire imni इमा KSI की प्रोडक्ट सिटी याम फबने lamdam asigi lawni singmi singi ahangba lamsingda thabi hauro mahindra company amadi holland country gi HZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak le hawa yamna chunaraba alu angangba lady rosetta amadi alu angauba karfi jyoti makhal animak pambiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi सारनबा आलू हुंदोक खाना मतोन थोकलगा सेंबा आलू चारा थारगुम सी हाइब खोलाव अमग लोइना सही अहुम सुगना चथरकपा मिशन अमगी मखादा पुजरकपा आलू चार सिंगनी मिपाल तांगदना इरमदम असिदा आलू की अवाप लहलगुम सी लेंसिंग बिराउ ngasimak महिंद्रा ट्रैक्टर शोरूम मालोम बाजार लिंटोय हाउस कक्सिंग बाजार अदोंगी अहांग मफम सिंगदा आलू थाबिदुना इरमदम असिदा आलू की अवाप लहलगुम सी ब्रेक की मतुंगदा मयाम बमुका हना तराम नोक्सरी Republic Day amadi Citizenship Amendment Bill gi sarangnaringei cheirakta Lamphel Police Station gi manung chana leiba Lamphel sana kaithel gi BRTF headquarter gi mamang thangba chekpal mayada IED ama pokhaikhre bom adu ngasi nungthil pung taranithoi ga makhai rom tarakpa duaida pokhaikhibani bom pokhaiba aduda chekpal gi saruk khara sokpa natana thoidokpa asok apan amadi misimina yaukhide IED adu BRTF headquarter gi mamang chekpal ga thangnaba lambi gi mataida yonanaba thamba nung laingoi sek ki marumda plan taurambani haina police tagi phongba pau amana hairi bom hek pokhai khiba matung lamfen police ki kangbu ama laktuna mafam aduda yengsinki loinana bom machet singsu lokhatki thogdok asiga mari leinana lamfen police station na case ama lokhatpaga loinana makha tana thijin humjin bagi thabak chathaba hokre BRTF headquarter asigi administrative officer PK Singh na BRTF habasi lamdam asigi lambi thong semjinaba organization amani masida bom attack chatharakpa habasi angakpa oina thoi मी सथोक ससिन तौरीबा लंबी के नाकंडा बोम थमजिनबा असि यामना लाइबक थीबनी हाइके प्लान तौरगा मोइगी कनोबुदी कनेक्शन तौरगाबुदी कयमत तौरमबा उदे अदगजु अखोइगी इंजीनियरिंग की बोम एक्सपर्ट मैम येंगा मसी IED से कंफर्म तौरे लंफेन पुलिस ता पाउ पीरे लंफेन पुलिस ना कलेक्ट तौरे अखोइ मणिपुर गिदमक्तनी लंबी सेमनी अखोइगी बॉर्डर रोड टास्क फोर्स BRTF है जो खंगनाबा बॉर्डर रोड टास्क फोर्स ग्रिप जने फोर्स है जो खंगनाबा सिदी कोई लंबी सेम कतनी मियाम द कयमता डिस्टर्ब तौबो लेते नाकला मरोमदा रिपब्लिक डे थौरम की मांगोइनना ngasi ayuk pung manga tarakwa duaida Thobal Yaripok Santa Bazar Chingjamai Wangma Thongkong Khetri Laikai dasu ayuk pung taruk community yankhai aduaida bom ani amasu pokhai ki loinana ngarang numidang pung nipan taba matamda Lamphel Power House manak dasu bom pokhai ki adum oinamak asok apan yaukhibagi paudi laikide ngarang numidang pung nipan da Lamphel Power House manak amadi ngasi ayuk angan bada hauraga Lamphel Sankar Hall manak ki BRTF wall to Yaripok
Santa Kaitel amasung Singjangwai Wang Matongkong Kaitel da Matang Mapham Mari the bomb pokhaikhre adu aina thinkraba People's Revolutionary Party of PREPAK Lalmi Lalhoulup Red Army na chatharakibani haina lalhoulup asigi Publicity and Propaganda gi Secretary in charge Laibangakpa Luwangi Cherol amana hairakli Serol asina makha taribadi boy pokhaikhre bagi thogdok asi Wesia lamdamda yawol tominariba machin manau oiba lalhoulup singna Loi Mapu India gi Humdra Suba Republic Day thouram boycott taukiba adugi saruk ama oina sathakibani haina palli Indo Myanmar ngamkhai da lairiba more da su lalhoba singi Republic Day boycott na maram oiraga Imphal more lambi gi gari sena khide more gi kaithel da dukan sing hangna khide passenger puba gari sing sena khide amadi yumthang nariba Myanmaris lalonba sing su border close oibana more da lakna khide Lalhoulup Singi Republic Day boycott aduna Imphal yauna Manipur gi tonganba mapham singda mahousa gi punsida sauna akaiba pikhi Christianity changlakpadagi lamdam asida meihouroldagi leiraklaba yelho phurup singi nat amadi chatnabida saitheng pirabra haina achobo wahang ama oirakli hiram asida report ama Lamdam asida Christianity lakpadagi meihouroldagi khundaraklaba yelho mi singi nat amadi chatnabida achobo saitheng ama piri Kudam oina pallabada kabui phurup ki puwari ga sagon naraklaba chakan gangai gi fazarba kumai asi ngasidi phurup asigi markta Christianity changlakpadagi khul kaya ama kabui gi nat amadi chatnabidagi nathairakli gangai kumai gi fazarba masak nomogi mangsilakpagi mami chawna tari Tom TV News na koina survey chadubada Imphal West ki manung channa leiba thangmaibangi thalon khulda ngasidi kabui jati gi chawrba kumai ama oiriba gangai chahi nimfutaruk hena pangthoklamdaba thengnarakhi handakta pangthoknakhiba gangai kumai gi manungda kabui jati gi channa kanglon bu kaidana tung illiba khulsingdadi mahousagumna leiraklaba channa kanglon jagoi isaina chingba kaya pangthoklamba thengnarakhi adu moinamak Imphal West ki thangmaibanda leiriba thalon khulgi oinadi tumit fawa pairamdana khuntak lan sibaga pangkhak oiduna leiramba thengnarakhi Tom TV gi timna thalon kabui khuldagi Maira Golmai Chahi Marifutaruk Surba Al Ashiga Akhanana Unaduna Wari Shavada Nallingai Mirol Mangadagi Hauna Thangmaiban Thalon Khula Ashida Kawi Furupna Khundarakpa Haurakhi Angang Oiringai Matamdadi Khula Ashida su Gangai Kumai Pangthoklami Tawbatabu Chahi Nimfunipan gi Mamangdagi Khula Ashida Gangai Kumai Pangthokhidre Gangai bu Oirabashu Kristabu Oirabashu Ishordi Chap Manai Khenari bahaibabu Kristada miyoibana malem asidagi thawai oina chatkhrafa kanda adumak hinglaga lei haina takpirakpadagi Christianity da changlakhibani haiba wafam kaya phongdorakhi kanga tawdaba si chahi nipu mapan kumasora aduwa asida leira iba khunda sida palakpa sidi pai pusingde ki kuira miron manga kumasu kharawne Akoi khangre ngai ge palama ikhune machi gangai tawbachi tabang pan akoi giti yamadi nungai bane yamara bane adubo isage waida khricha bo thazat ban natanadi ahing balai roi han akoi siba matamda hingba phangloi haibe da akoina hingba phangna gi ma han akoi christian goi bagi wane machi acheng badi isage thawai ge ma pana Christian nuaba yam hele Nakalama romda khulgina amana aikhoisu Christianity dharmada mai onsin batarabashu kawui gi fijat chakchada ahomba leite ishagi fijat chakcha kawui frupta tilluba kaubana pamjaba nungshiba adumak poktaba natte lining laisolna nakal amada leiba tarabashu fijat chakchagi oinadi loingai ni kumhai khaktada haujikki oina dharma khaidana amato oina punna pangthokli masinatana tampaki mafam khar khakta natana Manipur gi chingda khundariba kabui jati ayamba Christianity dharmada onkhre haiba wafam kaya phongdorakhi asi se traditional gi oina di tawhanba pangthokpado ai yam pamjai aduga religions gi lambido oiragadi ekoi Christmas asisu pathoi ko chahi khuding adumaina same gangai asisu ekoi romai gi jat ki di amahani haina khalle chahi gi oina amakita lakpa kumhai ne adumaina Christmas asisu ekoi chahi da amakita oina pangthokpa kumhai ne ba asi ni da khena ba habisidi ai romai macha ama oina aisu aigi phiron aigi pijet haibale aduna asisi custom da
custom gi oirgadi gangai asisu achoba kumhaine haina aina sumaina igi moto phongdok chaning hauzik maksu kabui fruki meihouroldagi chatnaraklaba gangai kumhai pangthokliba Imphal West ki manung channa leiba oinam kabui khulgi khunja singna phongdorakpada ngashi malemgi dharmagi lan asida kabui fruki oinadi pungning nungsiningai oire kabui fruki laioi khraba ipai pusingna thambiramba chatna kangwanbu mutkidanaba kanna ngak senduna gangai kumhai asi tunglam chatki khallaga pangthokchabani haina phongdorakli hauzik dharmagi lan sida aikoi Christianity se laksilakpadagi aikoi kabui jati hanadagi ipai punat satpa kabui haiba jati se mangsil lakpadagi aikoi aigi kabui haiba jati se koi kandaba yade yokhataba yade sakal gangai haibasi waksingi taraga humduini panba yai faraba thaban farban pungpham numit asida aikoi sakal gangai hawi ipai puna thambiramba numit mangani sakal gangai aikoi kumai si pangthoksei haipau ragang mangonda yupan thaduna aikoi sanabi ipanat ipunat pu aikoi khurumduna yupan thai aikoi amata oina nungsi chanana amata oina hingminanabagi damta aikoi haraubasi sakal gangai si kumai si pangthoksei kabui jati aikoi ipanat ipunat pu hundu amaga migi Christianity bu yam phai hena satkiba ninggiba haibse kabui jati tungdasu mangdasu masi aigi jati identity aigi culture natu hundokpasi tawhaide tawphade haina ai thamjani hauzik paugi marakthana atembe break amatang galawzari Mahindra Tractor Showroom. Mahindra Tractor Showroom na monsoon season lakpada monsoon offer pijari. India da saba Annapurna domestic mini rice mill amadi grinder. Akaknaba matam kharagi oina company na offer price ta miyamda phanganjari. Ho sangbay matakpada electric prepaid ta supnataki lupa ni makhai mai jai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani. Rice mill da phau pudra seng takpagi awab leitraba yumgi sangoi kachin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak lingsin birau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawi ho akaknaba matam khara khaktani Matalgi sasenaba products singdagi cheksin biu Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amatalajade KSI na puthokpa Majalgi asengba products sing asibu khangnabagidamak packaging da KSI logo Kanglaipak Spices Industry yaubara haina check tobiu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu lalamung makhong takhela mamlekai rims road factory thangwaiban senam lekai haina thari basin nataba atopa amata Majalgi asengba product natte sasinaba amasung malhanba singdagi checksin biu hena kupa marol khangnaba lengsin birau Majal Kanglaipak Spices Industry lalamung makhong takhela mamlekai rims road factory thangmiban sinam lekai near lamphel lampak natraga logon tobiu www.majalspices.com or facebook/majalspices natraga email tobirau info@majalspices.com Break matungda mayamba muka hana taram noksari Citizen Amendment Bill 2016 gi mayokta awang nongpok miyam gi kholau Bharat laingakta yohannaba tha asigi kuntrada Delhi gi Jantar Mantar da sangsin gadoriba khongjang da saru yarunaba gi damak maheiroi lup taruk haibadi MSU Desam Su KSA AMS amadi MSF ki thongmi chamaga tara amadi ima taret ngasi nungthil Delhi gi damak Imphal thokkhre ngasi DM College ki campus ta leiba MSU gi mayai loisangdagi lamthakiba aduga mari leina MSU gi President Manjit Sarangthemna saliba tha sigi nipanda Lok Sabha da pass tokhiba bill adu awang nongpok Bharat lariba yelhong mising muthatnaba Bharat Sarkar gi lalongni miyam amata oina bill asigi mayokta leminasi ngasi paleba laingak asina bill asigi matangda chapchaba firep amata khanghalaktabana tha sigi kuntrada awang nongpok punamaki lariba maheiroi singna khongjang sangsilugani masida lamdam asida lariba miyam nasu bill asigi chatnaba yaroi haina miyam amata oina leminasi haiki Amendment Bill 2016 Lok Sabha da antaki chaliba 2019 ki January tang ni panda pass tokhiba ong nombo ke miyambu ki muthatna wala lom ka control government chathariba sigum thosal si mayok ta ong nombo ke miyam puna leminena ba Manipur gi ngasi
मनपुर की लेंगाकना चप चाव फुम को कोई हायर एमएमए बिल से माक तो मन ऑफोस ओबे फुम फोंदोक्तबा तोन तोन ब मखल मखा क्या के खुंगंग सिंग ओंगम की मियाम न संगसिल बसी सरग मोइना ngasi मणिपुर मखल मखा क्या की खुंगंग सिंग लेपले न संगसिल आगसु ओसी फाव दस मनपुर लेंगाकना चप चाव रेस्पॉन्स मखोई की हायर सिंग एमएमए बिल से ऑफोस तो फोंदोक्तबा असि यानिंग द फोंदोक पोइना लोइना कोई मियाम हुमना कोई मास प्रोटेस्ट खक तौनबा कोई दिल्ली की दमक इम्फाल ngasi अहन मतंग की होइना कोई माहेरoi चामग तरा दुग लोइना इमा तरी लोइना कोई थादोनी दुग दैट 28 टिम खक अमुक चला कांद कोई दैट 30 द जंतर मंतर द कोई ओंगों पोकी तोंगान तोंगान स्टेट सिंग मियाम गो लोइना कोई दिल्ली सरकार द दिल्ली लेंगाक द कोई अवांग नोंग पोकी मियाम सिंग असिबु मुथनबा दुगुम सथरी लालोंग सिंग असिबु कोई खंगलुनबा कोई चप चाबा कोई मनपुर मियाम गी दुगुम थौवा सिंग द उटुरगने हाबसिंग असि थमजनिंगे दुलोना कोई नम्फुदा सिटीजनशिप अमेंडमेंट बिल 2016 मणिपुर चनहनब थौरांग तौरबदी भारत की संविधान की महुत्ता मणिपुर कॉन्स्टिट्यूशन एक्ट 1947 ओइना चनजरगे हाइरप याय हाइना कोऑर्डिनेटिंग बॉडी खुराई की कोऑर्डिनेटर थौदाम सरतना थादोरप चेरोल अमना हाइरी सेरोल असिना मखा ताना हाइरिबदी अवांग नोंपोक भारत ता खुंदारिबा यलहोमी सिंगबु मुथतननबा भारत सरकार की आरोनब थौरांग सिटीजनशिप अमेंडमेंट बिल 2016 अवांग नोंपोक अमदी मणिपुर चनब यारोय करिगुंबा नम्फुदा बिल मणिपुर बिल चनहनब थौरांग तौरप तारबदी भारत की कॉन्स्टिट्यूशन की मुहूर्त मणिपुर कॉन्स्टिट्यूशन एक्ट 1947 ओइना चनजरगे हाइना लमदम असिगी मियामना फिरेप अमा लौरप याय हाइबसी भारत सरकार खंडहौब फई हौजिक लैरिबा फिबम असिदा भारत अमदी मणिपुर सरकार अनिमकना लमदम असिगी मियामगी इहुल खंगना थबक तौब फई हंदकी मतांग असिदा मणिपुर असि प्री मर्जर एग्रीमेंट की स्टेटसता अमुक हंजिनबा सरकारना लंबी यापीबा ओइना थोकनी अमसुंग मणिपुर असि भारततगी तोंगाना ताबगी डिमांड फाउब तौरकलोय हाइनिंगा लैते हाइरकली सलिबा था सिगी निपांदा लोकसभा पास तौखिबा सिटीजनशिप अमेंडमेंट बिल की मायोक्ता मियाम की खोंजंग हनब लैट्री ngasisu JCILPS की लिसिंग मखादा यूनाइटेड डेवलपमेंट क्लब अमदी चाखवत थौरांग नुपी खुटपु अनीना सिंधुना सगोलबन खमनाम लेरक सादोकपम लैकायदा मियामना बिल असिगी मायोक्ता वाकत मिफम सथखी वाकत मिफम अदुदा सरुक याखिबा सिंगना लैरिबा लैंगाक अमदी MLA हुंफुना बिल असिगी मायोक्ता करिसु तौबा ngamdrabadi लमदम असिदगी चटपिख्रो लैबाक मियामदी इरमदम कंदबा यादे हाइदुना लमदम असिदा लैरिबा CSO क्लब ऑर्गेनाइजेशन कयागा खुशमनदुना तोंगान तोंगान बखोंजंग कया संगसिनबा फिरेप लौरे हाइखी मपी मपा ओइबम होइना खनबिद्रगसु आइदी युंगी इसा इसुगी अखोइगी उपाय लैजद्रबा अखोइगी नुपी अगांगसिंग अखोइगिसु थमोइ पालिबनिना यामना नुंगाइजदबा हाइबम खंगदबा अमा लैबदुना अखोइ थमोइ सोकना अखोइ तौफम खंगदना लैरगसु मफम असिदा फमगा यानिंगदबसे खैतंग फोंगतोकजगे हाइदुना आइदी लैबाकी मपी मपा ओइबम होइसु यौनना वाकत मिफम अदुदा भारत की प्रेसिडेंट ना मणिपुर पीपल्स बिन चनबा अयाब पीगदबनी सिटीजनशिप अमेंडमेंट बिल हंदोकदबनी अमदी अवांग नोंपोक भारत ता रिपब्लिक डे की थौरम पांगथोकपा यानिंगदे हाइना थाबा प्लेकासिंग सिजिनखी लोकसभा ने पास होकिबा सिटीजनशिप अमेंडमेंट बिल 2016 राज्यसभा ने सिटीजनशिप अमेंडमेंट बिल 2000 पास होकबा राज्यसभा ने सिटीजनशिप अमरोमदा इमा पांथोइबी वेलफेयर यूथ सेंटर ना सिंधुना ngasi थांगवैबन पोलेम लैकाय दा सिटीजनशिप बिल की मायोक्ता वाकत मिफम सथकी मिफम अथुदा सरुक याकिबा लैकाय असिगी मैरा पाइबी RK मेमतोंबिना था असिगी निपांदा लोकसभा दा पास तौखिबा सिटीजनशिप अमेंडमेंट बिल राज्यसभा दा पास तौबा यारोय मसिदा MLA मिनिस्टर सिंगनसु बिल असि पास तौदनबा सेंटर दा टक्सिनगदबनी हाइखी 2019 की जनवरी 19 दा पास तौनी हारिबसे पास तौगनु पुथोकपीगनु हाइदना अखोई मयामना मसी यानिंगदब फोंदोअगा फमजरीब धरनानी पोलेम लेकायगी अखोई इमाइचा अखोई थोकजरागा फमजरीबसे मसी थवाई हक्चांग यावना अखोई याजनिंगदे तुंगी इचा इसुगी खल्लगा मसी तौबीगनु लेबाक की अंगम अथौ अदगी MLA मिनिस्टर पुनमना वाखनजे चम मानना अंता तामिनरगा मसी पास तौबीदनबा अंता अमदी ngasi chingjang mai dagi hoduna lilong fawda lairiba maira paibi apunba lop silampal nasu citizenship bill gi mayokta wakat mifam sathaki loinana wakat mifam adu da saruk yakiba maira paibi ima singna bill asi manipur da chanaba yaroi bill withdraw tawnana ba laingak na aset pa phiret blawgadabani haibana chingba kholaw kya su lawki
Bill asigi mayokta Sandrembi nupi lup nasu sinduna khagem palingana pithong mamangda wakat mifam sathaki wakat mifam adu da saruk yakiba lup asigi president Karam Ongbi memana Lok Sabha da pass tawkiba CA bill asi lamdam asida chanaba yaroi lengak loi singnasu bill asigi mayokta laibiduna bill asi chanaba yaroi haina center da memorandum pisinduna taksingada bani haike Manipur the Citizen Amendment Bill 2016 G Sanaba Yaroi Shungyo Europa Yaroi Manipur the legislature Humpumangna Baro Sarkar da Soi Tauraga Moi Humpumang Lengbiraga India government the memorandum PBU Madugi Thorakpa reaction Manipur gi Prajapuna Mangna Moigi Matung Injagani Nakalamaromda Citizenship Amendment Bill gi mayokta awang nongpok Bharat talairiba tonganba civil society organization sing Republic Day gi thouram boycott tauri masigi mathakta lamdam asomda lairiba lalhoulup kayana numit asibu boycott tawkibadagi security force ki singnasu akanba section thaurang lokhatli Nagaland gi oinasu Nagaland gi apunba maheiroi lup oiriba Naga Student Federation nasu Nagaland sarkar gi chapchaba firep ama khangalu hainasu demand tauri federation asigi maikei dagi laingakna ngangning bangangduna Miyambu chamam nahan biganu hairi loinana Mizoram gi civil society singi apun balup ama oiriba the influential people's representation for identity and status of Mizoram prism nasu laibak asi gi Republic Day gi thoramda sharuk yaroi hainasu lauthokhrabani masina maram oiraga ngasisu Mizoram gi nimfugu taruk suba Assam Rifles ke parade ground mamangda miyamna lambi da thoraktuna protest tawkhe Mizoram gi oina government official khak natana lamdam adongi miyoi amata thoram asida saruk yakidre Salibatha Sigi Kuntarukta Thobal District Police ki Kangbu Amana Fare Hairiba Ningthozam Amarjit Allies Apikpa Apokpa Ningthozam Borazau Hairiba Miyu Asi KCP People's War Group ka Karigumba Hiram Amatada Mari Laina de Haina Lalhoulup Asigi Central Media Coordinator Lenin Maitaina Thadorokpa Cherol Amana Hairi Cherol Asina Makha Taraklibadi Yengna Bada Changjakraba Singa Punduna Mara Laijadraba Micham Singbu Pangfada Faba Habasi Mingset Purakpagi Mahutta Neo Imperialist India gi Colonel Mercenary gi singi markta ama oiriba Manipur Police ki mai khunana ba machak ama oigani habisi khanthaba matam oire makoi gi asonba kupsina ba hona bada mara leijadraba micham praja kaya bo awafamda tahanduna anti nationalism amadi counter revolutionary asi ngasi ngarang tanatre haiba miyamna khangnarabani masigi matangda lamdam asigi maira paibi ima evel sing club ki silinau singnasu asigumba Manipur Police ki thawong huktab mathong huttaba thawong asi makhata na tawganaba paratambiu harakli Hauzik Pawgi Marakthana Tianba break amatanga Manipur da ihan hanba oina healthcare products singi fangfam Diagnomet Instruments Healthcare System Registered Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete Rainstar Surgical Instruments Hospital Equipments OT Lights and Tables Auto Claps Rehabilitation Ads Hospital Consumables Healthcare Products Diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Haina kupamarolgidamak contact tobirau 038520569092 amadi 917085776993. Ekoigi email diagnoinst@gmail.com. Ngasimak lengsin birau Diagnomet Instruments Healthcare System. Break matungda mayamong ko hana taram noksari semjin sajinba document sing sizinaduna health card semlamba nupi ama police na document singa kona na fare pharaba nupi adudi wahengbam ongbi Sophia Elias Bhavina Devi sehi kuntra humdoi mapuroiba wahengbam Prakash Singh Bisnupur Ward number 5 tagini haujingna sagolban nepra menjor laikai da laibani thongdok asigi matangda ngasi numidang wairam SP Imphal West ki conference hall da pangthokhiba paugi mifam amada SP Zoge Sandrana masak khangdaba nupi amana thangmai Polem Laikai Amadi all Lambulen area da lupa chamnga lauduna health card pibagi thabak chathare haiba complaint ama Imphal police station da lakpadagi thizilubada Sophia haiba nupi asina health department ki miyoi saduna miyamdagi sel lauraga semjin sajinba health card chabagi thabak asi chatharambani ngarang numidang Imphal police station na mahakpu pharaba tungda ngasi ayuk JMIC Imphal West ta puthoklaba matungda numit humni police custody da remand lauthakre hairi Ma mathana tobra kana loina na tobuno haina sigumba khogi sajannaba
amana department ki staff saraga chali base masi ain ki chap chap action lawraga madu tawriba generally anything masi da leram mi khudima akoi makha ta na loina mo investigation da loina pharaga chap chaba dandi pirakani abse masi pajamyam da thamjage aduga masi gum thabak se yaraga di tawbidana ba department ki mioi natana mioi ama saraga thabak tawse tawbiganu haina masi pajamyam da masim da su apri tawjage Thobal Turel Paringdagi nung lengoi holiba truck singna Thobal Turel gi ising molhanba natte truck sing thingjinbana aphaba ising selak loi matau koram na molak libano amadi kanana molhanbano haibadu thidok minasi haibagi pandamda ngasi All Yaipok Truck Owner Association na sinduna miyamgi mifam ama pangthokkhre ngasi nungthil andro kendragi manung chanba Yairipok malongi Jalian bi lampakta pangthokhiba miyamgi mifam aduda wangang laduna All Yaipok Truck Owner Association gi convener Hasim Ahmad na Thobal Turel khongnungda nung lengoi kotpadagi Turel gi ising motpagi maramdagi Thobal River Conservation Committee na Truck Association gi gari sing faduna nung lengoi haidok hanbagi thabak satharakpa asina gari driver amadi owner singda awaba ohele truck driver sing asi nongmagi khusumang na imung pujari bani aduna athuba matamda inquiry tawriba sing amadi Thobal River Conservation gi mioi singna athuba matamda yasinaba purakpiu karigumba puraktaba thoklabadi tha asigi kuntradagi truck sing hanagumna thabak hauragani haiki truck driver sing asidi momagi hajira tanuna thabak taw sujatuna imung manung pujaba kangbuni maram asina kwari tawbiri ba mioi singna Thobal Turen River Conservation Committee ki kangbu singa yasinaba pubiro karigumba athuba matamda yasinaba pubiraktabat oirabadi lagliba January gi tang 13 dagi di truck sing ase maujagumna mathang jena truck ki service adum tawjaragani Unemployed Youth Learners Association na sinduna porompa thawan thaba laikai dalaiba lining thawan thaba community hall da tarani pansuba Basanta Kumar Wangkhem na laikidabagi kumon thouram pangthokkhre thouram adu da Lamphel Upper Junior High School gi retired headmaster Wahengbam Ibo Pisak ex MLA Vivek Ras Wangkhem amadi social worker RK Somendrona Sarugyaki thouram mapugi oiba warol piraduna Wahengbam Ibo Pisakna laikhidraba Basanta Kumar Wangkhem Manipur amadi leibak meiyamgidamak khanba misak amani haiki mahakna lamdam asida ahanba oina lipsip haiba hai mahi amadi license haiba mineral water hongdoklamki masida natana xerox machine video camera wire lifting na chingba kaya pusilamki ba misak amani haina singthaki Manipura adumba mayamda thangnariba hai mahi singji machi puthoktiringai da akoina lipsip haiba hai mahi ji mahak puthom dengasi Manipur da kachin koya khudimakta isingi mineral water gi factory mineral water makan leise masi Manipur da ihan hanba mahana bidali ko ba adumba ising mineral water ji mahana puthom Thouram asigi loisilakpada aikhoigi paumina hangba wahangi pakhum piraduna social worker RK Somendrona citizenship amendment bill asina Rajya Sabha da nampuda pass tawraklabadi hanadagi leraklaba yelhomi sing mutkhiba yabagi singnaba lai masida laiba MLA humfu amadi MP Marina rajniti gi oiba wangangna duna laibagi saruk Delhi da chatuna khongjang sangsinpham thoi bill asi pass tawraklabadi Manipur choktanaba ek haplaklabasu kanafam khangloi political party singi oiba wareb laukhiba aduna center gi wareb kakpangam loi haibasi miyamna khangnaraba wafamni haiki oina madu notice ki oina di khoi laibag am thibani na jene hariba bill je gum pass tor gadi khoi aisum ujaba da khoi miyamna ji pakhanari baje amna chumbane adi khoi gi yelo mi mang bu changse sangwang na leiba hai tare aduna baje miyamna education changjal liba khoi si so miyam sa da sangstan miyam public miyam parja miyamna changjal bi ho sida miyam ji ubi raga hai tare khoi gi leiba manpu gi MLA hu amadi ada leiba khoi gi MP mari se khoi ama khoi masen ama hunana leiba mota khoi party politics to be mota khoi khunai si khalaga khunai si leader ne kendra ke thope bahum pujiga ai MP mari ji changjan minaraga ada leiba khoi moi gi leader senior minister miyam da hai ba haijaraga aduga matungda mo khoi gi leiba dana na chingba phamaga aduga khoi national news miyam da khoi ho sar piraga hai bill je pass tawdana bana tawbuna changjani ngai tare hauze amok sanabagi pau phangbigani
I-League Season 2018-19 da saruk yariba Neroka FC gi nipan suba home match da hayeng nungthil pung ani taba matamda Khumalampak Main Stadium da Aizol FC ga sanaragani hayeng sanagadoriba match asina team ani gi aroiba match oigadoribani masida team animak point ahum logdaba yade haibagi akanba singnaba football match amasu oigadoribani hiram asigi matangda ngasi singmairongda laiba Hotel Classic Grande da pangthokkiba paugi mifam amada Neroka FC gi team coach Manuel Retamero Frelna hayeng sanagadoriba match asi taraiba match amadi oiroi aikhoigi maikaidagi point ahum logduna mari suba position da chanba haibasi mapung oiba pandamni haiki. We must enjoy that and today the 3 points. We couldn't do that last 2 matches against very big teams, and to be honest, I'm not too much worried because I saw that the team try anytime, and we couldn't, but I know that they did, so that is the most important. The preparation is coming good. Take the 3 points. Paugi mifamadu da saruk yakiba team asigi center back Kellen Varney kya tamba junior na kaba poba haibasidi laibaki wani aikhoigi maikaidagidi kadaba yade haiki. Football, you win, you lose. It's part of the game. We never expected to lose or lose. For tomorrow, we are sure that we are going to get a 3 point, like we said. A lot of big games are there. This is the tournament of our league. You expect to lose, you win. But from the point table, you found out Naruka still have chance to become the champion. Because we have 2 games, and the people that are tapping out, they are coming to Manipur. Kashmir is coming here, and Changlakpadagi is also coming here. The most important thing Nakalamarumda Aizol FC gi head coach Stanley Rosario na haikibada Neroka gi home ground asida sanagadoriba match asina team ani asigi ani suba match oigadoribani adum oinamak Aizol FC gi oinadi Neroka gi home ground sanabadi hayengi match asina ahanbani match asida mahaki team asida yauriba sanaroi khudingmak matik loina sabada match asi mai pak kani haibagi asa sauna lei hairi. Manipuri boys are very talented, so it will be a big challenge for us to face them in their home ground, but still my boys are ready to take. Our aim is to play according to our strength. We are not worrying about how the opponent play. So we want to play, we want to focus on our own strength, and we'll try to get some positive result. Loisilakpada maru iba pau amukahanna. CSO mga maheiroi lup taruk amadi lalhoulup kayagi boycott markta Republic Day gi thouram pangthokkhre. CAB gi matangda Manipur sarkar na state asigi meeyamgidamak lepli haina Chief Minister N Biren phongdokhre. Republic Day amadi CA bill gi charangnaringei cheirakta tonganba mapham ahumda bom pokhaikhre PREPAK na serial blast asigi claim tourakkhre. Amadi Christianity changlakpadagi lamdam asida meihouroldagi leraklaba furup singi nat amadi chatnabida saitheng pirabara haibagi wahang ama oirakli. Nasigi wenadi Manipuri pau matang sida loijare Times of Manipur News miyeng tabiri punamapu ARUNBALA makahna kurumjari.